Inga thagi numit 33 suraba fawbada kumgi nong churaktabadagi huzik Noney jiladisu lawmisingna kokta khubak haptuna law panba yaroidra haina pukning wanari lahun hunba matam oirisu huzik lawbukta ising hangnadaba maramna kumgi nong churakpa khorangna ngainari handak hapta sigi manungda nong matiksana churaktradi law uba thengdona lorokki puthok walani haina miyamna mipainari Nong churakta maramna mahi marong mana masingi pambisingsu khuitharaktuna siba yaunare marak asida kumgi nong churaknaba jila asigi church prayer center singda laison saba kya pangthoknari tingkaw rawang chabrek form khopum area na su isorda thaunibigi thoram ama khopum singkaw village da pangthokre Asabagi chang nomagi asum hengalaktuna heat wave asina miyoiba yauna sanga singdasu chawna khudongchadaba mayoknari lainatina kya mafam kyada sangdorokadaro haina mipainari tha ama hena chatharaklaba kanglup anigi charangnaba thodok asina jila asidachu chaitheng chawna phangli nongmada sangdraba yadraba polam amasung potchai gi mamal atia pakna wangli LPG amasung petroleum product ki mamalsu yamna wangna yolli interstate interdistrict ki public transport system da su chaitheng chawna phangli amasung gari bara su hanadigi hengalakli oirakli ba phibam asida mapi mama oiriba leingakna nakal anigi marakta santi purakpiduna wari sanaduna sangtainaba puraktuna neetaba punsida hanjin hanba miyamna pamli amaromda National Highway to Imphal-Dimapur lomda apanba leikhibadagi hauzik National Highway 37 Imphal-Jiribam lambida oil tanker gari sing yauna atay polampu ba gari sing nutigi security escort yauna chatli marak asida Manipur sarkana sinduna khongsang railway station fawba sengsak puthorokna ba thanani nabadi laikre adubu hauzik fawbadi thabak oina pangthokpadi leitri Thogliba irang asina maram oiduna haptada ahumlak cheliba Jan Saptadi Express Agartala to Khongsang passenger service lepkhiba tha ama henkre State Bank of India Noney branch hojik tha ama helaba fawbada mahusha gumthong hankhidabadagi bank asigi customer sing awaba ama oiri paisa lauthok lausin yadaba maramna miyamgi punsida chawna khudongchadaba mayoknari oirakliba phibam asida sarkana miyeng changbiduna miyamgi awaba se kohanbiyu haina appeal tawrakli tha ama henna thingjinduna leiriba mobile internet broadband service ase amuk restore tawbidradi government gi office sing maru oina miyamgi e-fawgi thabak tawriba pawmisingda akaiba chawna piri maram aduna authorized toba misak singda akhanaba thorang paikhat piu haina leingak ki pukning singsilakli Manipur gi lifeline lambi oiriba National Highway 37 Imphal-Jiribam lambi pakthok sauthokpagi thabak ase khumang yangna sangsinbiba amasung quality leina lambi ase tung koina chatpa yanaba sembiba miyamna pamli NSIDCL gi makhana suriba contractor company singbu fazana supervise tobiba mathautai Natradi sarkana kaitharakliba chauraba senpham sing ase mewai kharagi kanaba oina thokani haina khalli